mayambu ahan mamaktada kanglei review na taram nokchari. Ngasi su mayam gidamakta pudu lakchariba movie asiki mamingna O Romeo. Movie sida thudo hindongna saktam langkiba singi marakta Shahid Kapoor, Tripti Dimri, Disha Patani, Farida Jalal, Tamanna Bhatia, Avinash Tiwari. Movie se 2026 ke movie ni aduga movie se gi rating kharapalabda IMDb da 5.7 gi rating phangli. Movie se gi wari liba matamda karigumba soi ki balan ki bayo pataragasu mayamna ngapigani. 1994 gi matamda Mumbai da yamna sathiba underworld amada ustara koba misagama yomi adugum hagase hitman amani. Hitman haibadaragadi pasha piraga mi harp kanggoduni aduga mahana mahaki yengnaba singase Ustara haibidi hazam da sizinariba thang aduna lela duna hali mahana mamang thakki matamda mihat tuhat pagi thabak sing asi hundoklam landuna mahak lam masidagi chen kiba pami aduga mahana khanjaram liba plan sing asi Afsan koba nupi mathingnaruba matam maduda loina mangba haibida waikhi Afsan hariba nupi ase lukravi amani aduga mahana mamang thakki matamda mahaki nusi jaraba nupabu hatkiba Karab oreba police officer amasung gangster singadubu hatokladuna laman kumba pami upai litaba phiba madudagi horkiba wari sina yamna sathiba deadly romance ama oikibagi matang aduni aduga makhoi ani se ngahalita longlam langna thuba amasung undercover operation singda thuba haibdu oikhi aduga international drug lord amagasu makhoi lanthengna ba oikhi movies gi wari sitaraba mathungda mayamna Movie si fazai natragana phajadi habado mayamna comment thambiramo Movie si 1990s ki madam madudai hori aduga aikhoi gi Romeo haibidi ustara haribana pasi jahaz amada famladuna mafam madura gyan tana guitar khongduna leramli aduga Romeo haribani pasi womanizer amani haibidi nupi naha jaga toba misagamani madigidi mafam maduda ustara gi right hand oriba chote haribana padolalami aduga phone ama pirami Tasing habitaragadi mahana ngaijariba phone ase nupi yamana phone taropa ngaijabani aduga mafam madara mahaksi lakani hajuna haikibani adubu phone adu paikhaluba matamdadi kanagumba misakama oiramle mahakna yamna kijaba mahana yamna respect tokjaba misakamani Khan Baba habina paduna mongona phone tarokki amasong hare ai hazam nang kadawri kadai lei wafam mudarba matamda somnakanda ustara saubna loiki mahaki mising adu mahana Tina Korki Mudra Khan Baba Namona Haraklibase Nang Agina the Sisala Kadabadi Tavagam Lubam Lady Hadunere Adabu Ustaradi Mahakiman Taninkite Manamadra Mahana Laktanaba Serantoran Kamanum Hajalami Tavak Chilibu Hybro Amabu Hybro Mayam Harami Adabu Mahana Nalibasingadu Khan Baba Nadi Uidavangali Bani Havisi Kamgadagi Sasala Kadabani Hadra Mamonda Odar Piraki I Hositi Tavakara Lady Emergency Tari Hadunari Madura Khan Bhavan Harakli Basana, Oi Hazam Nang Nupi the Chopaki Madam Nilibra, Wapum Saraduna, Khan Adu Pontanke. Hoji Khan among the other Pidam Lablina Maha, Order Duvo in the Basuyadre, Maramadra Maha Ubalitre, Matawasuna Mahana Salduna, Sip Adugi Mike Adu Paladuna, Mahana Mahaki Mission Adu Koroke. I should do Mafumasida Ailati Haiduna, Haigadamni Adugananga, Khan the Ailay Haduna Hidis the Karigino Haduna, Mahan Tina Cherokee. Madigri sip adura leriba mahaki mission adu mahana kwati thibadagi mahaki mission adu thenarami madurigi sotu da mahana nomina namladuna haraklibase ai laiti haduna hagadamni aduga nangna karigida mutano khanda ai lai haduna haribadi wafam adu tarba matamda sotuna haraklibasna IB gi officer oribana paamani khan haribase manamaduna mahaki intelligence officer singaduna mangwana paw piramgani aduga mahana khangbo soidana oiramgani nangi saingoda kadar fada tawribra haiduna Somna Kanda Romeo di Saw Brolekre, Madudigi, Kanan Haduli no Hydra Hapomatamda, Mapamaduda, Mahaki, Nusi Jerabi, Maboga the Tole, Maboga to Harakli Basana, Aina Hadolivani, Nanga say Yum the Lay Habasi, Aina Mona Tapani, Aduga, Migi to Mel Kanda Nanga, Khan Bavana Harakli Batavaga to Togalitradana, Nanga, Mangon the Lady Hajalibasi, Karikino, Aduga, Khan Baba Silam Dabataragadi, Nang, Jil the Lemsue, Maduna Tragana. Nango Matup Jalan Kaktalatuna, Samudra the Hutu Musui Hadunaraki. Tawadabu Ustara, Khan Gimanata Channing Namdi, Maramadra Mahak, Mafam Maduri Atopa Jagam the Sakra Haduna, Mahaki,
ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯕꯣꯛꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯎꯁꯇꯔꯥꯁꯨ ꯈꯥꯟꯒ ꯎꯅꯕ ꯂꯥꯛꯄ ꯇꯥꯈꯤ ꯈꯥꯟꯁꯨ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯈꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯥꯏꯕꯤꯒꯤ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ ꯍꯥꯏꯕꯅꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯈꯥꯟꯅ ꯃꯉꯣꯟꯗ ꯀꯣꯟꯇ꯭ꯔꯦꯛ ꯀꯌꯥꯃꯔꯨꯝ ꯄꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯄꯨꯂꯤꯁ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯔ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯒꯦꯡ ꯑꯃꯕꯨ ꯒꯦꯡ ꯑꯃꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯒꯗꯤ ꯀꯦꯁ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯎꯁꯇꯔꯥꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯒꯦꯡ ꯈꯨꯄꯨ ꯀꯌꯥꯃꯔꯨꯝꯕꯨ ꯍꯥꯠꯍꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯁꯨ ꯖꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯡꯁꯇꯔ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯝ ꯄꯨꯊꯣꯛꯄ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯐꯥꯏꯅꯥꯟꯁ ꯄꯥꯏꯔꯤꯕ ꯖꯂꯥꯜꯒꯤ ꯃꯤ ꯑꯁꯤ ꯁꯦꯀꯨꯔꯤꯇꯤ ꯀꯌꯥꯃꯔꯨꯝꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩ ꯑꯗꯨꯅ ꯆꯪꯕ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯈꯥꯟ ꯕꯕꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯐꯕ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯑꯐꯕ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯁꯇꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯎꯁꯇꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯈꯥꯟꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯎꯁꯇꯔꯥꯁꯨ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ 90sꯀꯤ ꯐꯤꯂꯝ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯂꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯖꯂꯥꯟꯒꯤ ꯃꯤ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯇꯤꯈꯠꯇꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯁꯤꯁꯨ ꯎꯁꯇꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯟꯗꯨꯅ ꯀꯛꯇꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ इहिंग नाहिंगतना थलवा सिन अमा अखोइना मतंग सिदा उबा फंगली खरा अमना मना कक्पा यावी खरा अमना मचिन कक्पा मनातों कक्पा मंगा कक्पा उस्तरा हरिबा खुलाइदना मया फाव फावदोक्तुना थिनबा यावरमली मदगिदी सोमनाकंदा उस्तरा हरिबा नुपा असिसु खरा स्टाइल तौजबा नुपा अमनी महाना मी इदुबु हालमदाइ मतमदुदा स्टाइल तौदुना लेरिंगै मतमदुदा मफम मदुदा हुजिकि नुपा अदुना मंगोंदा अटैक तौरखि अदुबु महाक लाइबक फबदगी मफम मदुदा खान लाक्तुना माकी मथवाई कलवी मतंग सिरे अखोइना खंबा ngamlibase आईबी ऑफिसर ओइरिबा खान बाबाना मवन तक्के मतमदा माके मथवाई से कनबिखिबनी जलाल हरिबा यामना साथीबा गैंगस्टर अदुगी मनाव नुपा अदुबु हालदुना मफम मदुदा उस्तरा लाखिबनी अदुगा मदुगी केस अदु खान गे मनाक्ता लाक्तुना उस्तरा बु महाना खुलाई ओइना सिजिनखिबनी माके मथवाई कनबिबा ओइना मरुमदुना उस्तरा उपाय लेते खान हाइबा वफम सिंग अदु इनबा नतना मदुगी मतुंगदा खान मकोइना हाटकनी हाइदुना लालिबा फाइनांस पाइरिबा मिसक अदुबु नोंमैना काप्ततुना हाटखि मदुगी मतुंगदा उस्तारासु माकी मयुमदु लालमी मयुमदु लाक्तुना महाना छोटोदा हरगलिबसे आई असुमना खान हाइदुना मी हाटपगी थबकसे पामद्रे मरमदुना खान खंगनदबिदा लाइबागसिबु थादोक्तुना चनबगी लंबी अमा थिगदबनी अदुगा जक्कतरिबा मौंग असिसु इलीगल ओइना चक्कदबनी मरमदि अखोई पासपोर्ट सिंग अदुदि खान साहब की मनाक्ता लोइने लेख्रे मदर सोतुन हरलिबसना भाई अखोइसु यानबा सिनलके अदुबु मसिगी मतांगदा मथा हेना का हेना सारोरनु अदो नंगिदमक्ता इमुंगदा नपी अमा लेहौबनी फमदुना नंगमु ngaइदु लेरिबनी हाइदुना रखि तसेंगना हाबतारगदि उस्तरा हरिबा नुपा असिदि ममांग थक्तगी वुमेनाइजर ओइदुना लाक्लिबनिना महाकिदमक्ता महाकी मिसिंग अदुना नुपी अमा अहिंग लेनबगिदमक्ता पोरकपनी हाइदुना खंजबनी अदुबु माना काद्र चंगपा मतमदा यामना चमजाबा नुपी अमा लेरंबगी मोंग अमा उबा फंगखि नुपी से मुस्लिमनी अदुगा नुपी सिगी ममिंग असना अफसा कौई अदुगा माहसु मफम अदुदा चंगकपा यानबगिदमक्ता प्रोस्टिट्यूट छादुना चंगखिबनी अदुबु मा प्रोस्टिट्यूट मक्ति नत्ते मदगिदी ngaके मतुंगदा अफसाना हाइरे नंगना कनागुम्बा मिसक अमा हाटपदा लुपा कयामु लौई वफम अदु तारबा मतमदा उस्तराना हाइरक्लिबसना नंगिदमक्तादि कदबुगी पैसा लौरनी फ्रीदा हादोलोरे कदरोगे मदुरा अफसाना हाइरक्लिबसना करिगुम्बा मी मरी हाटपा तारगदि नंगना फ्रीदा हाटकनी हाइरबदो खितंग फरक तारोइद्रा हाइदुना हाइरक्खि वफम अदु तारबा मतमदा सोमनाकंदा उस्तरासु यामना ngakjaba हाइबदो ओइरमे मदुगी मतुंगदा अफसाना हाइरक्लिबसना मखोइ मरी हाटकदबनी मखोइ मरी अदुदा अमना पुलिस ऑफिसरनी अदुगा अमना लॉयरनी अदुगा खरा गुंदा पिक्तक तौबा अमगसु हाटकदबनी अदुगा अकोनबदा महाना ममिंग पलक्लिबसे जलाल हाइदुना पलक्खि उस्तरासु जलाल हाइबा मिंगसे तारबा मतमदा महा खंप्रे खंखि मरमदि ममांगतगी मतमदा जलाल की मनाव नुपादुबु महाना हातुना लाखिबनी अदुगा जलाल से ममांगतगी मतमदा मखोइनिगी वारी खरसु लैरि मखादाबदा मयामना खंबिरकनी अफसागी वफम अदु तारबा मतमदा सोमनाकंदा उस्तरादि
ꯅꯣꯛꯆꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯁꯣꯔꯇꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯈꯤ ꯑꯃꯁꯨꯡ ꯑꯞꯁꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯞꯁꯥꯁꯨ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯃꯗ ꯎꯁꯇꯔꯥꯅ ꯍꯣꯏ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯁꯨ ꯑꯞꯁꯥꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯞꯁꯥꯕꯨ ꯌꯦꯡꯁꯤꯟꯅꯔꯝꯗꯦ ꯏꯒꯅꯣꯔ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯁꯇꯔꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯀꯣꯊꯦ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯀꯣꯊꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯥꯟꯁꯔ ꯑꯣꯏꯔꯤꯕ ꯖꯨꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯎꯁꯇꯔꯥꯕꯨ ꯉꯥꯎꯖꯔꯝꯃꯤ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯖꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯎꯁꯇꯔꯥ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥ ꯑꯗꯨ ꯍꯟꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯖꯈꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯁꯇꯔꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯞꯁꯥꯕꯨ ꯖꯍꯥꯖ ꯑꯁꯤꯗ ꯀꯧꯈꯠꯂꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯞꯁꯥꯁꯨ ꯖꯍꯥꯖ ꯑꯗꯨꯗ ꯀꯥꯔꯛꯏ ꯖꯍꯥꯖ ꯑꯗꯨꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯃꯤ 4 ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯣꯡꯗꯕꯤꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯁꯪꯀꯔ ꯑꯟꯁꯥꯔꯤ ꯑꯃꯁꯨꯡ ꯏꯟꯁꯄꯦꯛꯇꯔ ꯄꯊꯥꯔꯤꯕꯨ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯖꯂꯥꯜꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇꯔꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯎꯁꯇꯔꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪ ꯖꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯅꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯖꯂꯥꯜ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯇ꯭ꯔꯦꯛ ꯄꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯪ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯣꯔꯛꯇꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯞꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯎꯁꯇꯔꯥꯅ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯖꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯞꯁꯥꯅ ꯎꯁꯇꯔꯥꯗ आलू तारीब नोंमैसे अइंगोंदा योनबिरो हाइदुन हाइरक्खि वफम अदु तारबा मतमदा सोम नाखंदा उस्तरादि यामना ngakhi mahana khanjaribasina masigi nोंमैसे सिजनदुना mahana pamjariba mising asi mahana loina halagi hadunu khanjaribra hadunu khalami madurigi ustarana hairi नोंमैसेबुदि योलो हाइब तारगसु योलगिनि अदबु नंग मी हारप ngamgadra नोंमै काप ngamgadra नोंमै कापगी ट्रेनिंग असina kanana piduri madura afsana hairagli nang tamge tambiro aduga तंबीबगी फीस लौगे सलो हाइदुन हाइरक्खि मदर उस्तराना हाइरक्लिबसना फरेने नंग नोंमै काप तंबियोसु तंबिरगे अदुगा मदुगी फीस ओइना करि पियो हाइरिबनो हाइदुन हंगे वाफम अदु तारबा मतमदा अफसाना नंगना पियो हाइब खुदिमक लोइना पिगनि हाइदुन हाइरक्खि वाफम अदु ताबदगिदि उस्तराना माकी वाखलोन सिबु यंगथोके हाइरदुना फरे अलु तरग नंगाइगा अहिंग अमले मिनव याब्रा हाइदुन हाइरक्खि मदगिदि अफसासु अहामददि हाइरप खंजरमी मदगिदि मा मम्मीतगी मपीता हादुना कपलदुना होय नंगा अहिंग लेलो हाइबसु लेलगे हाइदुना हाइरक्खि सोमनाखंदा उस्तरासु अफसाना हाइरक्लिबा वाफम अदु तारबा मतमदा माक यामना ngakhi अफसासु चाकपे याबा चाकलबनि हाइबगी मचागसि सोमनाखंदा उस्तरानासु खंगबा ngamjakhi अफसासु उस्तरादा मखोइबु हानबैदमक्ता सना लुपा लिक्कोन पैसा खरग पुरदुना उस्तरागी मनाक्ता लाखिबनि मदुगी पैसासिंग अदु उस्तराना लोकलदुना अफसादा पिरमी अदुगा हारे नंगसी मीना इकाय खुमनबा इमुंग मनुंगदगी लाखपा मी सोइदना ओरमगनि मरमदना मफम असिदगी यामना थुना चक्रो कनागुम्बा मिसक अमना नंगोंदा लाना येंगुबा तारगदि नंगबा सोइदना कोथेदा पुबीदना मफम अदुदा मखोयगी लुद्रबा थबक क्यासिंग अदु तोहनखिनि मफम असिदगी याम थुना चक्रो मदगिदि अफसासु मफम अदुदगी निंगहनरबा वखलगा लोइनना मा कपलदना मयुमदा लाखि मयुमदा लाखपा मतम अदुदा मफम अदुना मा थौरी यालगे हादना मा की चुन्नीदना थौरी सेमलदना मा यानब तौजरमी मदगिदि अखोइना ममांग थकी सिन्नमु उबा फंगनि मसिगी सिन्नसिदा अफसासु अंगांग ओरिङै मतम स्कूल तमनिङै मतम अदुदा मा कहे खंगनबा नुसिनजबा नुपा अमबु उबा फंगली अदुगा माके ममिंग असना मेहमूद कौवी मतंग असिदा अखोइना खंगबा ngamdribase अफसाना करिगिदमक्ता मखोइ मरिबु लमै खोम पामलिबनो हाबिसे मसिदगी खंगबा ngamlani ममांग थकी मतमदा मेहमूदना अफसादा कतुकरन तौरदुना मापु इम्प्रेस तौनबा होनजिरमी मखोइसु लेकाय अमदा ओय अदुगा ममांग थकी मतमदि युम अमदा टीवी लेबगा हाबिसे याम इजेट के वाफम ओइनरमी अदुगा लेकाय अदु लेरिबा मिसिंगसु युम अदुला चलदुना टीवी यंगनबनी अफसागी इमुंगदसु टीवी अम लेरमी टीवी अदु लेकायगी मिसिंग लाक्तुना यंगनै
ꯃꯦꯍꯃꯨꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯞꯁꯥꯕꯨ ꯍꯦꯛ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯨꯝ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯇꯤꯚꯤ ꯌꯦꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯑꯞꯁꯥꯅ ꯃꯦꯍꯃꯨꯗꯀꯤ ꯈꯖꯥꯏꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯀꯤꯁ ꯇꯧꯕ ꯃꯇꯝꯗ ꯂꯤꯞꯁꯇꯤꯛꯀꯤ ꯃꯃꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯒꯤ ꯃꯃꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯈꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕ ꯋꯥꯐꯝ ꯑꯁꯤ ꯃꯦꯍꯃꯨꯗꯁꯨ ꯑꯞꯁꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯗ ꯑꯞꯁꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯄꯤꯒꯗꯕ ꯂꯨꯄꯥ 50,000 ꯑꯗꯨ ꯔꯦꯗꯤꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯗꯨ ꯅꯪꯅ ꯇꯥꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯊꯥ 3 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯦꯍꯔꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯨꯁꯜꯃꯥꯟ ꯀꯥꯡꯕꯨꯗꯗꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯍꯦꯛ ꯄꯤꯅꯩ ꯍꯥꯏꯕꯗꯤ ꯁꯦꯀꯨꯔꯤꯇꯤ ꯗꯤꯄꯣꯖꯤꯠꯀꯨꯝꯕꯅꯤ ꯃꯦꯍꯕꯨꯕꯁꯨ ꯑꯞꯁꯥꯕꯨ ꯄꯥꯝꯂꯨꯕ ꯀꯧꯕꯅꯤꯅ ꯃꯄꯥꯅ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯍꯔ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨ ꯇꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯞꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯑꯗꯨ ꯑꯞꯁꯥꯒꯤ ꯃꯄꯥꯗ ꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯈꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ इखंग खंगौदना मेहबूबबु गुंडा खरना महाकी युम अदुदा पुदुना लाक्लमी मेहबूबसु यामना सोक्तुना लाखी अदुगु मफम अदुदा लाक्लिबा गुंडासिंग अदुना अफसादा हायरक्लिबसे मेहबूबना ngasi hinglibase अखोगी शंकर भाईना माके मथवाइसिबु कनबिरखिबदुना हिंगबा ngamjaribani मरमदुना अखोगी शंकर भाईदा हाय हलो तौबादना अफसादा नमदना तौहलमी सोमना कंदा शंकर भाईसु मखादा लेरदुना माके मीदु लाओ हायदुना कौदुना मफम अदुदगी चटखी सोमनाकंदा मेहबूबु अफसाना सेवा तौनो लेरमली अदुगा मेहबूबसु सैना खामंगमद्रदुना अहिंग अदुरा लाउतुना लेरमली मदुद उरुबा मतमदा अफसादी करिनो तोइसिबु हादुना ngakchaduna kapchaba natana उपाय लेखिदे नोंगलपा मतमदा मेहबूब ज्ञान तारबा मतुंगदा अफसादा महाकसु महाकना तौखिबा थबकसिंग अदु लोइना हादोरखि हाबिदि महाकना लोहोंबगी सेनफम असि तानबगिदमक्ता अइसु गेंग खोपू अमगा थबक तौमिनरुरे अदुगा अयसे जलालगी अकाउंटेंट ओइदुना लई हादुना रखि महाकना ड्रग्स गुंबा खुलाइगुंबा अमसुंग पैसा नुंसागी मतंगदा महान अकाउंट पाइदुना लई हादुना रखि मसुमना तौबा नत्रगदि अई लोहोंगना बबैसा अदुबो कराइदि लौरुनी हादुना महाकना अफसादा हारमी मदगिदि अफसाना हारगलिबसना होय फरे ममांथकि मतमदा अखोइनी थुंगननबा नंगना दुग्यामना वाना होनकिबा तारगसु अदुबो हौजिकति अखोइनी लोहोंगलबा नत्रा अदु इतरगदि नंगी थबक तौथोल अदुगा अखोइसु याना यानाबा करिगुंबा करबारम तौरगा हिंगलसि हादुना हारखि मदगिदि मेहबूबना हारगलिबसना अइना थबक तौके हाबसे जलाल भाईना दि यारोय करिगुंबा अइना थबक तौतुना चकिबा तारगदि महाकति यामना पामदबा हाइबदु ओइगनि हादुना हारखि वफम उताबा मतमदा सोमनाकंदा अफसाना हारगलिबसना नंग याना यानाबा उपाय तौरगा महाकि थबक अदु तौथोक्तुना लाकदबनि करिगुंबा मदु तौदबा तारगदि नंगबु अइना ओइना हाटकनि हादुना हारखि तसेंगना हाबा तारगदि जलालगी मनाक्ता चंग तारगसु महाक सीदुरिबनि अदुगा अफसागी मनाक्ता लई तारगसु महाक सीदुरिबनि मरमदुना जलालगी मनाक्ता चपना फरे हादुना खंजरमी असुम तौदुना चलमदाय मतम अदुदा अफसाना महाबु चटपा मतमदा मंगोल ओइना बिदमुक्ता लाइक खुरमलमनि मदोसुमना मेहबूबसु जलाल उनबा चखि मदुगी मतुंगदा पुंग 12 तारप अदवाइदा अफसादा फोन अम लाखि फोन अदु पाखलुबा मतमदा मेहबूब बसी सीदुना मोक्ता लेरे हादुना पाउ पिरखि वफम मुलतरबा मतमदा सोमनाकंदा अफसादी ngakpana khamthengkre mahak kapla मोक्ता लालमी अदुगा मोक्ता mahakki nupagi asiba hakchang adu yengjarami mahakki nupagi ममिता नोंगैना कापतुना लेरमगी मोंग अदुसु महान उखि मतौसुमना सोमनाकंदा अफसासु उपाय लेतबदगी महाक कोर्ट लाक्तुना मफम अदुदा महाकि उकिल अदुना केस थंबा मतमदा हारगलिबसे महागसे अफसा कावे अदुगा महागसे की क्लाइनी लाइखिद्रबा मेहमूद की नपीनी मेहमूद हारिबा नुपा असे ममादकी मतमदा जलालगीदा थबक तौरमबनी अकाउंटेंट ओइना तौरमबनी महाकति खना चेनबा मिहार मैपुन अमसुंग क्राइम अमतदा चेनदबा मिसक अमनी अदुगा महागसे हौजी मखोइगी थबक अदु तोक्तोक्तुना महाक शांतिदा महाकि नुपीगा हिमिनजरगे हाइदुना महाक मफम अदुदा चटखिबनी हाइबदि थबक तोके हाइदुना चलुबनी अदुबु मखोइना महाबु हादोकपिरक्ले हाइदुना हरखि अदुगा मसिदा पालिबा केस असे एनकाउंटर केसनी अदुगा मापु हालिबसना पुलिसना हालिबनी हाइदुना हरखि मदिदि अफसागी ओपोजिशनदा लेरिबा उकिल अदुना हारगलिबसना मेहमूदगी फगतखिबा नोंमय असे ममांथकि मतमदा मी 5-6 हातपदा चेनख्रबा नोंमय अदुनी अदुगा नोंमय सिगी मरुसे अखोइना चेक तरबु मतमदा ममांगदा हातखिबा मी सिंग अदुगी
ꯊꯦꯡꯅꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯒꯦꯡꯁꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯗꯨꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯄꯊꯥꯔꯤꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯔꯠꯇ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯨꯞ ꯇꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯞꯁꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯎꯕ ꯐꯪꯂꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯞꯁꯥ ꯑꯁꯤ ꯆꯥꯆꯤꯛꯀꯤ ꯕꯤꯔꯌꯥꯅꯤ ꯍꯥꯏꯕ ꯗꯨꯀꯥꯟ ꯑꯃꯗ ꯃꯍꯥꯛ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕ ꯌꯥꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯎꯁꯇ꯭ꯔꯥ ꯂꯥꯛꯈꯤ ꯎꯁꯇ꯭ꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯌꯥꯅꯤ ꯄꯦꯀꯦꯠ 30 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯇꯧꯈꯤ ꯎꯁꯇ꯭ꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯞꯁꯥꯕꯨ ꯎꯔꯕ ꯃꯇꯝꯗ ꯅꯪꯗꯤ ꯁꯨꯄꯥꯔꯤ ꯀꯤꯂꯔꯗꯨꯅꯤꯅꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤ ꯄꯪꯂꯥꯏ ꯂꯥꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯞꯁꯥꯁꯨ ꯕꯤꯔꯌꯥꯅꯤꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇ꯭ꯔꯥꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯍꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯎꯁꯇ꯭ꯔꯥꯒꯤ ꯒꯥꯔꯤꯗ ꯔꯤꯚꯣꯜꯚꯔ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯍꯥꯛ ꯔꯤꯚꯣꯜꯚꯔ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯌꯦꯞꯁꯤꯟꯈꯤ ꯃꯍꯥꯛꯁꯨ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯑꯦꯗꯚꯣꯀꯦꯠ ꯑꯟꯁꯥꯔꯤ ꯑꯃꯁꯨꯡ ꯏꯟꯁꯄꯦꯛꯇꯔ ꯄꯊꯥꯔꯦ ꯕꯦꯀꯔꯤ ꯑꯃꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯈꯤ ꯑꯟꯁꯥꯔꯤ ꯑꯃꯁꯨꯡ ꯄꯊꯥꯔꯤꯅꯗꯤ ꯑꯞꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯄꯊꯥꯔꯦꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯋꯦꯇꯔ ꯑꯃꯒ ꯃꯍꯥꯛꯀ ꯊꯦꯡꯒꯥꯏꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯄꯊꯥꯔꯦ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯊꯥꯔꯦꯅꯁꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯊꯥꯔꯦ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯟꯁꯥꯔꯤꯗꯤ ꯂꯩꯔꯤ ꯑꯟꯁꯥꯔꯤꯁꯨ ꯃꯍꯥꯛ ꯋꯥꯁꯔꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄ ꯆꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯑꯟꯁꯥꯔꯤꯒꯤ ꯃꯅꯤꯡꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯑꯩ ꯍꯥꯠꯀꯅꯤ ꯂꯥꯛꯂꯤꯕꯗꯨ ꯅꯪ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯠꯀꯦꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯞꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯦꯍꯃꯨꯗꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯟꯁꯥꯔꯤꯅ ꯑꯞꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯆꯣꯏꯊꯣꯛꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯞꯁꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯞꯁꯥꯁꯨ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯈꯟꯅ ꯆꯩꯅꯕ ꯐꯨꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯞꯁꯥ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯟꯁꯥꯔꯤꯅ ꯃꯍꯥꯛꯀꯤ ꯃꯅꯒꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯟꯁꯥꯔꯤꯅ ꯆꯪꯂꯛꯇꯨꯅ ꯑꯞꯁꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯀꯪ ꯈꯪꯍꯧꯗꯅ ꯑꯞꯁꯥꯒꯤ ꯃꯃꯥꯏꯗ ꯏ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯟꯁꯥꯔꯤꯒꯤ ꯃꯉꯛ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇ꯭ꯔꯥꯅ ꯃꯍꯥꯛꯀꯤ ꯎꯁꯇ꯭ꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯑꯞꯁꯥꯁꯨ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇ꯭ꯔꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯧꯏ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯑꯞꯁꯥꯒꯤ ꯃꯅꯒꯟꯗ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯧꯊꯣꯛꯍꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯖꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯞꯁꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇ꯭ꯔꯥꯁꯨ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯈꯣꯏꯁꯨ ꯈꯟꯕ ꯋꯥꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯕꯒꯤ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯎꯁꯇ꯭ꯔꯥꯁꯨ ꯑꯞꯁꯥꯕꯨ ꯂꯥꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯣꯇꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯑꯞꯁꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯅꯤ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗ ꯎꯁꯇ꯭ꯔꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯠꯂꯣ ꯑꯗꯨꯒ ꯑꯞꯁꯥꯒꯤ ꯅꯨꯄꯥ ꯃꯍꯕꯨꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯈꯥꯟꯅ ꯍꯧꯖꯤꯛ ꯎꯁꯇ꯭ꯔꯥꯕꯨ ꯆꯔꯆ ꯑꯃꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯁꯇ꯭ꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯔꯝꯗꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯑꯩꯅ ꯑꯣꯔꯗꯔꯁꯨ ꯄꯤꯕ ꯂꯩꯇꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯟꯁꯥꯔꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤ 10ꯁꯨ ꯂꯩ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯅꯪꯒ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯇꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯎꯁꯇ꯭ꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯐꯪꯂꯤꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯝꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯟꯁꯥꯔꯤꯒ ꯑꯩꯒ ꯊꯦꯡꯒꯥꯏꯅꯕꯅꯤ ꯃꯗꯨꯗ ꯑꯟꯁꯥꯔꯤꯒ ꯑꯩꯒ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯅꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯄꯅꯤ ꯃꯗꯨꯒꯤꯗꯤ ꯈꯥꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯅꯪꯒꯤ ꯀꯔꯟ ꯇꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩ ꯈꯥꯡꯂꯥꯛ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯂꯩꯔꯤꯀꯣ
ꯃꯊꯪꯒꯤ ꯊꯥꯗ ꯖꯂꯥꯜꯒꯤ ꯗ꯭ꯔꯒꯀꯤ ꯀꯣꯟꯁꯥꯏꯟꯃꯦꯟ ꯑꯃ ꯅꯦꯄꯥꯜꯗ ꯂꯥꯛꯇꯣꯔꯤ ꯑꯗꯨꯒ ꯃꯗꯨ ꯅꯪꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯗꯨꯅ ꯀꯅꯥꯝꯇꯗ ꯈꯪꯍꯟꯗꯕꯤꯗ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯎꯁꯇꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯀꯦꯔꯣꯝ ꯀꯥꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯔꯣꯝ ꯀꯥꯞꯄ ꯃꯇꯝꯗ ꯎꯁꯇꯔꯥꯅ ꯁꯨꯝ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯀꯥꯏꯕ ꯅꯪꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯅꯥ ꯂꯩ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯗꯨꯅ ꯎꯁꯇꯔꯥꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥ ꯂꯥꯛꯇꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯀꯦꯔꯣꯝ ꯀꯥꯞꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯅꯛꯅꯔꯛꯈꯤ ꯑꯁꯨꯝ ꯅꯛꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯁꯇꯔꯥꯅ ꯑꯞꯁꯥꯕꯨ ꯈꯒꯁꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯒꯦꯔꯥ ꯅꯨꯡꯁꯤꯅꯔꯣꯏꯔꯥ ꯑꯗꯨꯕꯨ ꯎꯁꯇꯔꯥꯗꯤ ꯃꯍꯥꯛ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯑꯍꯤꯡ ꯂꯦꯡꯃꯤꯟꯅꯗꯕ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯍꯤꯡ ꯂꯦꯡꯃꯤꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯞꯁꯥꯁꯨ ꯎꯖꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇꯗꯤ ꯍꯥꯏꯖꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯣꯔꯦꯅꯔ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯄꯦꯜꯍꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯦꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯑꯞꯁꯥꯁꯨ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯍꯥꯛꯁꯨ ꯖꯍꯥꯖ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯞꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯨ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯍꯥꯏꯅꯔꯛꯈꯤ ꯃꯗ ꯅꯪꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯏꯁꯩ ꯁꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯈꯣꯏꯗꯒꯤ ꯇꯝꯂꯛꯇꯨꯅ ꯏꯁꯩ ꯑꯁꯤ ꯍꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯅ ꯑꯃꯨꯛ ꯎꯁꯇꯔꯥꯒꯤ ꯕꯦꯛ ꯁ꯭ꯇꯣꯔꯤ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯒꯨꯟꯗꯥ ꯑꯃꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯒꯨꯟꯗꯥ ꯑꯗꯨ ꯑꯩꯒꯤ ꯍꯖꯥꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯉꯛ ꯑꯗꯨ ꯂꯦꯜꯂꯗꯨꯅ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯂꯦꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯥꯔꯇꯤꯁꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯎꯁꯇꯔꯥꯅ ꯃꯤ ꯀꯛꯄ ꯃꯇꯝꯗ ꯃꯤ ꯂꯦꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯟ ꯕꯕꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯦꯄꯥꯜ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠ ꯀꯩꯀꯥ ꯑꯗꯨ ꯅꯪꯉꯣꯟꯗ ꯊꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯇꯨꯅ ꯎꯁꯇꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯇꯟꯖꯥ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯈꯥꯟ ꯕꯕꯥꯅ ꯄꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯈꯥꯟꯅ ꯄꯤꯔꯛꯇꯣꯔꯕꯅꯤꯅ ꯃꯈꯣꯏ ꯇꯟꯖꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯒ ꯎꯁꯇꯔꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯞꯁꯥꯕꯨ ꯉꯥꯎꯖꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥꯕꯨꯁꯨ ꯄꯨꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯞꯁꯥꯁꯨ ꯅꯦꯄꯥꯜꯗ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤꯁꯨ ꯄꯥꯁꯄꯣꯔꯠ ꯚꯤꯖꯥ ꯇꯥꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯄꯨꯕꯤꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯞꯁꯥꯗ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯞꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯟꯁꯥꯔꯤꯗꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯅꯣꯡꯃꯩ ꯐꯥꯎꯕ ꯀꯥꯞꯄ ꯉꯝꯗꯦ ꯑꯩ ꯃꯤꯀꯤ ꯊꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯟꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯁꯇꯔꯥꯅ ꯑꯞꯁꯥꯒꯤ ꯁꯣꯟꯊꯔꯝꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯩ ꯄꯤꯕ ꯑꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯦꯍꯕꯨꯕꯄꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯈꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯛꯄꯗꯒꯤ ꯃꯍꯥꯛ ꯈꯪꯂꯗꯨꯅ ꯑꯞꯁꯥꯗ ꯂꯤꯕꯅꯤ ꯃꯦꯍꯕꯨꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯦꯜꯍꯜꯂꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯕꯤꯗ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯞꯁꯥꯕꯨ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯅꯦꯄꯥꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯞꯁꯥꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯑꯗꯨ ꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯞꯁꯥꯁꯨ ꯊꯥ ꯑꯃꯔꯣꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯂꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯐꯖꯅ ꯍꯩꯈꯤ ꯃꯗꯨꯒꯤꯗꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯦꯄꯥꯜ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯖꯂꯥꯜꯒꯤ ꯀꯟꯁꯥꯏꯟꯃꯦꯟ ꯂꯥꯛꯀꯗꯕ ꯖꯒꯥꯗꯨꯗ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯗꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯖꯂꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯠꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯅꯩ ꯎꯁꯇꯔꯥꯒꯤ ꯃꯤ 3-4 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯂꯥꯜꯒꯤ ꯃꯤꯁꯨ ꯈꯔ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯁ꯭ꯃꯣꯛ ꯃꯥꯛꯁ ꯎꯞꯂꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯁꯇꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯖꯂꯥꯜ ꯍꯔꯤꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯖꯂꯥꯜ ꯍꯔꯤꯁꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯟꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯁ꯭ꯄꯦꯟꯗꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯗ ꯃꯍꯥꯛ
ꯕꯣꯜ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯅ ꯅꯦꯄꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯅ ꯎꯁꯇꯔꯥ ꯐꯥꯕꯒꯤ ꯃꯇꯧ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯁꯇꯔꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯍꯥꯠꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯂꯥꯛ ꯁꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯇ ꯂꯩꯕ ꯃꯆꯥ ꯑꯗꯨꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛ ꯑꯉꯧꯕ ꯐꯩꯒꯨꯝꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯀꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯍꯟꯗꯨꯅ ꯊꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯟꯒꯤ ꯕꯨꯜ ꯑꯗꯨꯒ ꯃꯍꯥꯛꯀ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯕꯨꯜ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯎꯁꯇꯔꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥ ꯇꯨꯃꯤꯟꯅ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯞꯁꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯎꯁꯇꯔꯥꯁꯨ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯍꯖꯥꯝꯒꯤ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯈꯤ ꯃꯍꯥꯛꯄꯨ ꯐꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯞꯁꯥꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯄꯥꯜꯍꯧꯗꯦ ꯃꯍꯥꯛ ꯖꯪꯒꯜꯂꯣꯝꯗ ꯆꯦꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯗꯤ ꯖꯂꯥꯜꯗ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯖꯂꯥꯜꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯤꯅ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯎꯞꯁꯜꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯎꯁꯇꯔꯥ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯎꯁꯇꯔꯥꯅ ꯑꯞꯁꯥꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯨꯕꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯄꯤꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯞꯁꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯍꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯎꯁꯇꯔꯥ ꯑꯃꯁꯨꯡ ꯖꯂꯥꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯠꯈꯤꯕꯗꯨꯗꯤ ꯅꯪꯅ ꯍꯥꯠꯍꯟꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩ ꯅꯪꯒꯤ ꯑꯦꯝꯄꯥꯌꯔꯁꯤꯕꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯏꯟꯇꯔꯚꯦꯜ ꯊꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯁꯇꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯌꯨꯅꯔꯦꯜ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯁꯇꯔꯥ ꯑꯃꯁꯨꯡ ꯑꯞꯁꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯞꯁꯥꯅ ꯎꯁꯇꯔꯥꯒꯤ ꯃꯀꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯝꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯪ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯞꯁꯥꯅ ꯎꯁꯇꯔꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯎꯁꯇꯔꯥꯅ ꯑꯞꯁꯥꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯞꯁꯥꯒꯤ ꯃꯔꯦꯡꯕꯥꯟꯅ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯛꯊꯖꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯖꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯎꯁꯇꯔꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯞꯁꯥ ꯐꯝꯕꯗꯨ ꯐꯝꯃꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯣꯇꯨ ꯂꯥꯛꯈꯤ ꯑꯞꯁꯥ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯕ ꯃꯇꯝꯗ ꯁꯣꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯇꯦꯟꯇ ꯆꯪꯂꯗꯨꯅ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯗꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯁꯨ ꯊꯤꯔꯕꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯄꯊꯥꯂꯦ ꯑꯃꯁꯨꯡ ꯁꯪꯀꯔꯅ ꯖꯂꯥꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯖꯂꯥꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯀꯌꯥꯃꯔꯨꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯁꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅ ꯁꯤꯡꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯦꯄꯥꯜꯗ ꯃꯥꯡꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯂꯥꯜꯒꯤ ꯅꯨꯄꯤ ꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯕꯤꯌꯥ ꯑꯁꯤ ꯃꯦꯟꯇꯦꯂꯤ ꯑꯟꯁꯇꯦꯕꯜ ꯑꯣꯏꯔꯤ ꯃꯍꯥꯛ ꯉꯥꯎꯐꯤꯡ ꯇꯧꯏ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯉꯥꯎꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯕ ꯉꯝꯂꯤ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯖꯂꯥꯜꯒꯤ ꯃꯆꯥ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯁꯤꯅ ꯄꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯃꯛꯇꯗ ꯖꯂꯥꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯣꯍꯁꯤꯟ ꯑꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯣꯛ ꯆꯠꯈꯤ ꯁꯣꯛ ꯆꯠꯄꯗꯨꯅ ꯃꯍꯥꯛ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯁꯤ ꯊꯤꯡꯈꯤ ꯁꯣꯔ ꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯃꯤꯍꯨꯟ ꯆꯣꯡꯕ ꯂꯦꯞꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯔꯀꯨꯂꯦꯠ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯁꯤꯡꯂꯤꯁꯤꯡ ꯑꯁꯤ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅ ꯑꯣꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯇꯧꯗꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯄꯣꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯎꯁꯇꯔꯥꯁꯨ ꯑꯞꯁꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯞꯁꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯥꯆꯤꯒꯤ ꯕꯤꯔꯌꯥꯅꯤ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥ ꯍꯪꯕ ꯂꯥꯛꯂꯝꯃꯤ
Ustarana Chachi had been a Peter Mahana, Pashapirami, Aduga, Upsagi Maram the Karigumbama, Hek Kamwatargadi. I got a pop, Pipiro had a mark, Mapama the Richard K. Upali Travelin Ustara so Hobje, Khan Gimanaki, Adugumana Kanda, Passport of a pyramid, Adugumadu passport ado, Upsagi passportni. Masigi passport assistant or dona Upsabu TV who had a K. Khan so passport the Mahaki, Purikal Hudson K. Madi the Khan of photo to Urapamatun Haragli Hey, Chidi, Bakery in the Pidrine. Adugo Nangasi Hanatagi, Hong Holy, Mamaki Madam the day, none of Wakal Kanbasi Makadi Kanbani, the Wahiti, Tamuidi Kalini, Hositi Pura Romeo Walinina. Sonakanta Romeo so Matasa and Hemeladana, Mamaki Madam da, Absaga and Minakiba, photo sing the video sing the Buy Lemdi. Mato Urba Madam da, Sotuso, Mark Mato no Traduna, Mark the Magda, prostitute Amapudalami, prostitute the Pudula Matamada, Somnakanda, Ustara the Palm the Hadunare, Aduga. Mapukana por living of Hadin Hapamatanda, Nangina Bona por living in Hadin Harake, Makoki Mavogasi, unable Mavogni. Adu Moidunus Homlakanda Ustaranti, Nupiduga Hinglu have Siakidi, Matosumna Nupidun Harabasana, ID Pasha say advance locre, Aduga, Miki Pasha of Silla a tabak to Pam the Hadin Harake. Marabudungasi tabak the Pant of the Sphere Yara Hadin and Pidun Hare, Asum Dodana Ustaraso, Marki Kadru Changi, Marki Kadru and Pidaso, Mark Mafamatuda. Ningtina Jawai Sadar Lemli, Madagidi can count an Ustra Kaptoraki, Ustra Hona Hona Kape, Matoda Sonakan and the P. Pocket Pulver to the Mark, Mafamadristian K, Mafamadra Marki, Gangi missing at the Suchangai. Gangi missing at the Somnakanda, Ustarana Captain Living Mong, Urumatamda, Makoso, Makoi Boss Kapla Hadla, Makoso, Paling Cabinet Lemli, Kari Manamgino Hadla Makoi myself so, Masamatanda, Hangna Duna Lemli. Madidi Sonakanda, Ustalasu, the Ponlapon Kangre, Adugo Tanning, Chaloso Hadram Mahake, missing at the Jeremy, Amazon Hawk, Mafama to the gay, Kulai by the Tulake. Sonakanda, Ustala de, Sauvali, Adugo Mahak in the peace, that Kibagi Machaka to the Mahak, Kamang Raduna, Kurta also Kokcher Suno Hadina, Long Chuba Hingada, Ustalasu, Jalal Factory Matalalami, Adugo Mahana Mafama to the lady with missing ado, no winner Katuna Loina Hatoki, Adugo Manu Jaltana Mahake. Ustara season Raduna, missing at the Boloina hot K. Wafam Mudra Sankar Sulerami, Adabu Sankar so Sonakanda, Ustara Gimato, the Urumatam the Mark, Kiriduna Mafam Madri Chin K. Ustara, factory the Bo, Mai Tadokuna, Noinatum the Mangan K. Masikipo say Sankarna, Jalal Tamlami, Amazon, Jalal so Sonakanda, Marki, Napina Yakjaba, painting Ama, Narchen away down the Todun Legiramni, High Vide. Mark in the Pina Yulivalaya Duda, Mataki, Shintarapagi, Mafamadra Palambara Makoromi. Adugumana Plumber to the Haraklivase, Karigumba, Amuhana Ishingasi, Tup Tarapatagadi, Nangina Twai Mang and Hadun Harake. Madidi Jalal Haraklivasana, Khan Amasung Ustara Sibu, Lushana Buhonako. Mark the Hataki, I give what Yamano Mark Tapo Habito Hadun Hare. Adubu Mafamadra Kankona, Mark in the Pina Yulivalaya Dugumatakta, Ishing Mong, the Urubumatam the Somakanda. Zalaldi Sauvana Vicre, Aduga, Plumber the Bull Mahana, Tongo Saladana, Mark and Makoko the Tugaradon Hot K, Matodu Sonakanda, Sankarso, Pondatadon Lemli, Madrid Jalal Sukadu Tulapa Matanda, Ying Hang Saladon Tule, Aduga Mahana, Sankaramusum Patari the Haraglivase, Karigumana Quina Yamnatuna, Hividi Hapta or Hungi Manunda, Pasasing Adu Enes Dodavadi, Naquina Tajaru Hadun K, Aduga Ustarasu, Hatokro Hadun K. Madrid Sonakan cinema that Queen overfungly Basina. Khan Sonakan Ustarava Pudun Lemli, Madam de Sankari Godon to my Tado Hype say, no one can high. Adugo Madu, Equagi, Operation Amani Hydra K. I'm going to Wahong Pound and another Tabak as another Torrisagano. I would not Tataki delete font open a Kangandre. I should Makoida Masiki Operation as a Quagin Hydra Hajalavani. Adugo Makoina, Karma Makalgi Operation on Masiki Matanda, Equipo Kanti Hyduna. I'm going to say a Ponori Hydra K. Madrid Khan Haraglivasana, Yare, Nang Fumasri Chakro Yare, Adugose, Nangi Passport, Adugan, India Tatutura Nang Channing of Fama Mr. Wadina K. Tasin Habitaragadi, Masigi Matang say Sonakanda, Ustaragadi, Yama Golden Opportunity Maoribani, Adabu Ustara, Mahakti, Absabut Hijaba Hasina, Mahaki, Pandam Wajan Lake Cray. Madrid Ustarana, Nabi the Panabra Hadina Pumatamda, Khan Haraglivasana, Kanpur Nagpur Delhi, Amazon, Makadagi Mataki, Luna Tiravani, Pang the Hadina K. Yare Chakroso Yare Hadra, Khan Harake, Madidi Sonakanda, Ustara Sumahak in the Pedic Wakal Kandra the Ringim Matamada, Thus been the Tachigi Biryani,
Packet cover to Tadra Lemberg Mong the Uruba Kandi Mawantaki Matamda Sachiki Biryani sister to Sadamni, Mafama said the Biryani si Matokaram Lalipano had no conjurame. Maramaduna Mana Chachi had been a peaceable, Mark Cupsins and the Ragahan Leblami. Asumna Mahak Chachibu, Asum Tidro La Pomatamda. Chachi had been a P. Inspector Pataraga Warisan and Dulembergi Mongama, Man over Funky. Madigang Alchematum Ekankan Drama Pamatuda, Absaso, Hindu Yi dress Eladuna Sali Seladuna Mongol Sutra Siladuna, Mam Pamaduna Lapai Mong, the Uruba Matamda, Somnakanda, Ustra di Yamanga Habido Gray, Adugata Sing Habitaragadi, Absasi Hausi Patalagi in the Pio Lemdi, Mahana Laman Kumningliba, Hunting Liban Pasiki, the Pio is in a Karigino Hadra Somnakanda, Ustra Ding Apuna Kamten Gray. Madugimatum Patalina, Absabu Sankar Bawareban Paduga, Sakana Halame. Sankar Hariban Pasanadi, Absabu Urubamatamda, Pungang Ojaki, Mahak Yoiniki, Adubu, Patarigimatu Urubamatamda Mahak, Kan to Having of Kide. Madugimatunda, Absabu Mahana, Ganesh Visarjan Toba program Adubu Yauna Vidam to Haraki, Asum Dodana, Absasu Ganesh Sing the Hadabagi program to Yauke, the Sing Habitaragadi Absana Muhammad Silla Libasi, Mahakiti, Atopa Plana Maleduna, Mafamatula Libani, Mahana Mafamadula Kudobama. Siradun Lalami, Masi Kudovasi, Akana Bukudomni, Poison Yobu Kudomni. Kudovasi Sajina Portuna Monapi, Adokumana Kudova the Sizeladuna, Mark Sankargi Manakta, Jogo Salasaduna Sangai, Absana Chankwimato, Urbamatamda, Somaganda, Sankardi, Absadan Gaujeribin in the Mark, Kanta Hakide, Mama Heli took what I mean to the Absana Mahaki, Mangakatuda, Mark Kudovadana Yonki, Somaganda Sankar, Mafam Kandra Mafamadra, Lectraki, Sankara Lectric by Mongado. Sankar Gimim Hoke, Amazon Kanana Halip no Habisi, Sankar Gimidra Kanke, Markso Absabu Hal Gadan Champo Matamada, Mafum Mada, Ustara Lake, Amazon Ustarana, Nupan the Bo Hatoke, Asum Todana, Absagi Matwai the Bo, Ustarana can birami, Madi Mafamadra Patari Lami, Patari Latura, Mahana Mafamadagi, Ustara Kibi Mado Urami, Adogo Sankarasi, Ustarana Halibin had no conjerami. Patari Lapai Mong the Urubamatamda, Somnakanda. Absasu Mahaki character to play Togduna, Mahso Yam Kizaba Sajarami. Madigi Ustara Amsong Chotoso, Chachiki Mem the Laki, Aduga. What you see come to Puno Hadra Mahana, Chachi the Hanki, Chachi the Haribomatamda. Masiwa Pomasikarium in a quite Hadopataragadi, Patari and Anatragana, Khan, I was so in hard Kragani Hadunali, Madura Sotuna, Karigumasi Musi Hadibataragadi, Ustaran and Nambohatkani Hadunaki, Matosuna, Chachi show, Wally sing with the little. Mawantaki Matamda, Chachibu, Khan, Mahaki officer Koki, Aduga, officer to the Mahapu, Pamalatun Haraklibasi, Sachi had a piece in a house, Absagi, Mama, Getabani, Aduga, Mahana, Absa, Sibukulai in a season of Pami, IBD, Patari Amasung, Sankar Bohana without the Mahana, Absabu Kulai in a season of Pamki, Maramaduna house, Absasi, Patari the Lohum Piladuna, Mahaki Mim the Tamladuna, Mahapusina and Getabani. What is in a sitar of the day? Ustaraso, Absagi Mim the Laki. Absagi Mim the Lubamatamda, Somnakanda, Absana Ustara Urabamatamda, Mahakyana Pakaki, Absana di Ustarasi Nungshiba Holgrabani, Aduga, Ustarana, Nang Asumnatori Bukarikino Hydra Pamatamda, Ai how to take a me at Topi Hawaii Mangan Pam de Hydranaki, Aduga, Nanga Yellow Matamda, Nanga Ivo, Nushibagi Mongasi Ai Ure, Adua ina, Tandulu Ripakung Tangasi, Amuhan Hansela Glory. Ai, Makoibula Kuma Pami. Malam de Aina, Mamantaki Madam the Agin Pami, Bubu Yam Shiki, Aduga Mahakilamani and a Kumdrivasi, Aduga Agi, Apamba Agi Kola say, Ai Nathaiduna Sekitore, Maramuduna, Namondagi, Nathaiduna Serpane, and a Padani Haduna Ai, Namondi Lapotuna, Lakivani Haduna Haraki. Madigi Ustrana Halibusana, Mamantaki Madam da, Namu no make up at me begin on a P. Pigani Haduna Hakivai, Pare, Masidi P. the Piro, Nang Ayatumino Haduna Haraki, Often Mutarabo Madam da Somnakanda. Absasu Yamangai, Adu Absana Helivasna, Nang like Monday needy bado, Nang Nasana Kanjabana de Hadunaki, Nang the day, I Hakchangas in a din on the palm say, Nang the palm say, I get Hawaii in a Trahadunaki, Nang I see no she has a Kangi Hadunari. Absasu Mahakim of him all sing under Adamulaki, Adabu, Somlakanda, Ustaran among the cream Titokide, Mahama from the day the Moxit Malama from the Tolopomata, pickpocketer Kara, Havidi. Huran Bakaran Mahapo, Tamtina Pubirami, Adamu Mahak could hankide. Sotuma Pama the Laki, Aduga Mahaki Matwaikan Birami, Aduman Sotu the Herglivasi, Jalal Hatri Pavadi, Absagi Hakchangda, Da from Amatavayaru Heduna, Section of Chena Wedun Heraki, Matosuna Mahaki Mission and Tato Leduna Mahana, Absa, Khan,
ꯑꯃꯁꯨꯡ ꯄꯊꯥꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯣꯛꯂꯗꯨꯅ ꯁꯦꯟꯅꯕ ꯍꯧꯍꯜꯂꯛꯈꯤ ꯑꯗꯨꯒ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯈꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯞꯁꯥꯒ ꯇ꯭ꯔꯦꯟꯗ ꯃꯤꯇꯤꯡ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯊꯥꯔꯤꯅꯁꯨ ꯐꯪꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯥꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯄꯊꯥꯔꯤꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯎꯅꯗꯣꯔꯤꯕꯁꯤ ꯎꯁꯇꯔꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯎꯁꯇꯔꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯐꯣꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯇ꯭ꯔꯦꯟ ꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯃꯅ ꯎꯁꯇꯔꯥꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯎꯁꯇꯔꯥꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯑꯞꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯨꯔꯈꯥ ꯑꯃ ꯁꯦꯠꯂꯗꯨꯅ ꯈꯥꯟꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯈꯥꯟꯅ ꯃꯍꯥꯛꯄꯨ ꯎꯔꯕ ꯃꯇꯝꯗ ꯂꯥꯏꯕꯛꯇꯅ ꯁꯤꯟꯗꯨꯔ ꯉꯛꯇꯅ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯗꯨꯒ ꯕꯨꯔꯈꯥꯁꯨ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯁꯤ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯊꯥꯔꯤꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯎꯁꯇꯔꯥꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯈꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯈꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯞꯁꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯟꯅ ꯂꯥꯟꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯎꯁꯇꯔꯥꯕꯨ ꯐꯨꯔꯝꯃꯤ ꯎꯁꯇꯔꯥꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯥꯟꯕꯨ ꯐꯨꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯈꯥꯟꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯎꯁꯇꯔꯥꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯅꯝꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯟꯖꯥꯗꯨꯗ ꯑꯞꯁꯥꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯎꯁꯇꯔꯥꯗ ꯅꯝꯗꯨꯅ ꯂꯩꯈꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯈꯥꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯋꯥꯗꯣ ꯑꯥꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯋꯥꯗꯣ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯅꯪꯅꯗꯤ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯄꯤꯈꯤꯕꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯁꯇꯔꯥ ꯑꯃꯁꯨꯡ ꯈꯥꯟꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯊꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯥꯈꯠꯂꯛꯏ ꯑꯞꯁꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯨꯔꯈꯥ ꯁꯦꯠꯂꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯄꯊꯥꯔꯤꯅ ꯃꯍꯥꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯆꯤꯡꯅꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯊꯥꯔꯤ ꯑꯃꯁꯨꯡ ꯈꯥꯟꯒ ꯂꯣꯏꯅꯅ ꯎꯁꯇꯔꯥ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯈꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯥꯟꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯩ ꯑꯁꯨꯝ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯊꯥꯔꯤꯒ ꯎꯁꯇꯔꯥꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯊꯥꯔꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯎꯁꯇꯔꯥꯒꯤ ꯈꯧꯔꯤꯗ ꯄꯥꯜꯂꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯇꯥꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯏꯁꯤꯡꯗ ꯇꯥꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯤꯚꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯄꯊꯥꯔꯤꯅ ꯃꯤꯗꯤꯌꯥꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯦꯡꯁꯇꯔ ꯑꯃꯒ ꯂꯥꯟꯊꯦꯡꯅꯕꯅꯤ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯕꯅꯤ ꯃꯗꯨꯗ ꯎꯁꯇꯔꯥ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯒꯦꯡꯁꯇꯔ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯀꯤ ꯃꯤ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯕꯤꯒꯤ ꯑꯣꯐꯤꯁꯔ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯔ ꯏꯁꯃꯥꯏꯜ ꯈꯥꯟꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈꯤꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ ꯑꯞꯁꯥꯒꯤ ꯃꯌꯨꯝꯗ ꯆꯥꯆꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯊꯥꯔꯤ ꯂꯥꯛꯏ ꯑꯗꯨꯒ ꯄꯊꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯂꯥꯜꯅ ꯑꯩꯈꯣꯏꯕꯨ ꯍꯅꯤꯃꯨꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯦꯟꯗ ꯀꯧꯔꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯟꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯅꯤꯃꯨꯟ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯗꯤ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯆꯥꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯅꯗꯤ ꯄꯊꯥꯔꯤ ꯑꯃꯁꯨꯡ ꯖꯂꯥꯜꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯠꯇꯨꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯂꯥꯜꯒꯤ ꯃꯅꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯂꯥꯜꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯖꯒꯣꯏ ꯏꯁꯩ ꯃꯔꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯪꯀꯔ ꯍꯥꯞꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯖꯂꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯖꯂꯥꯜꯗ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯂꯥꯜꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯈꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯞꯁꯥꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯃꯥꯡꯊꯛꯇꯒꯤ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝꯗꯤ ꯈꯥꯟꯒꯤ ꯕꯦꯒꯇꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯎꯁꯇꯔꯥꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯑꯞꯁꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯞꯁꯥ ꯑꯁꯤ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯟꯗꯨ ꯁꯥꯔꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯞꯁꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯂꯥꯜꯁꯨ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝꯒꯤ ꯃꯃꯥꯡꯗ ꯁꯤꯛꯁꯥꯐꯣꯟ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯣꯡꯂꯤꯕ ꯁꯤꯛꯁꯥꯐꯣꯟ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯣꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯦꯞ ꯊꯥꯗꯣꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯇꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯊꯥꯔꯤ ꯂꯥꯛꯏ ꯑꯗꯨꯒ ꯄꯊꯥꯔꯤꯁꯨ ꯖꯂꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯞ ꯑꯗꯨ ꯃꯨꯊꯠꯈꯤ ꯇꯦꯞ ꯑꯗꯨ ꯃꯨꯊꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯄꯊꯥꯔꯤꯅ ꯖꯂꯥꯜꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯥꯏ ꯅꯪꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ
ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯃꯍꯥꯛꯄꯨ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯁꯤꯗ ꯄꯨꯔꯛꯂꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯑꯌꯥꯕ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯂꯥꯜꯗꯤ ꯇꯦꯞ ꯑꯗꯨ ꯃꯨꯊꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯖꯂꯥꯜꯅ ꯄꯊꯥꯔꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯁꯇꯔꯥ ꯁꯤꯗ꯭ꯔꯤ ꯑꯗꯨꯒ ꯎꯁꯇꯔꯥ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄꯊꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯎꯁꯇꯔꯥꯕꯨ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯂꯥꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯎꯁꯇꯔꯥ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯏꯍꯨꯜ ꯑꯃ ꯐꯪꯒꯅꯤ ꯃꯍꯥꯛꯀ ꯑꯩꯒꯁꯤ ꯀꯅꯦꯛꯇꯦꯠ ꯑꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯗ ꯌꯣꯠꯇꯨꯝ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯊꯥꯔꯤꯕꯨ ꯊꯣꯝꯇꯠꯇꯨꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯌꯣꯠꯇꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯊꯥꯔꯤꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯊꯣꯝꯇꯠꯇꯨꯅ ꯍꯥꯠꯈꯤ ꯏꯍꯤꯡ ꯍꯤꯡꯁꯥꯈꯤ ꯕꯨꯡ ꯂꯥꯎꯅ ꯀꯥꯏꯈꯤ ꯃꯗꯨꯒꯤ ꯖꯂꯥꯜꯅ ꯑꯞꯁꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯎꯁꯇꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯃꯍꯥꯛ ꯅꯪꯕꯨ ꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯞꯁꯥꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇꯔꯥꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯊꯣꯛ ꯉꯥꯡꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯂꯩꯔꯤ ꯊꯥ 3 ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯨꯝ ꯁꯦꯡꯉꯝꯗꯕꯗꯒꯤ ꯁꯨꯝ ꯈꯔ ꯁꯦꯡꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯈꯥꯏꯒꯤ ꯊꯤꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯎꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯥꯅꯤꯡꯗ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯤꯕ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯇꯨꯅ ꯃꯉꯣꯟꯗ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇꯔꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯞꯁꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯡꯁꯤꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯔꯣꯃꯤꯌꯣ ꯀꯧꯏ ꯑꯗꯨꯒ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯇꯥꯔꯒꯗꯤ ꯆꯤꯟ ꯊꯤꯕ ꯋꯥꯅꯤ ꯍꯥꯏꯔꯣꯏꯒꯦ ꯃꯗꯨꯒꯤ ꯎꯁꯇꯔꯥꯁꯨ ꯁ꯭ꯄꯦꯟꯗ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯁ꯭ꯄꯦꯟ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯖꯂꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯖꯂꯥꯜꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯂꯥꯜꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯖꯒꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯂꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯔꯥꯕꯤꯌꯥꯒ ꯊꯦꯡꯅꯔꯝꯃꯤ ꯔꯥꯕꯤꯌꯥꯅ ꯎꯁꯇꯔꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯅ ꯎꯁꯇꯔꯥꯗ ꯑꯞꯁꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯥꯕꯤꯌꯥꯒꯤꯁꯨ ꯕꯦꯛ ꯁ꯭ꯇꯣꯔꯤ ꯑꯃ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯅ ꯃꯕꯨꯛ ꯀꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯥꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯖꯂꯥꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯔꯤ ꯃꯍꯥꯛ ꯑꯁꯤ ISIꯒ ꯈꯨꯠꯁꯝꯅꯔꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯟꯗꯔꯀꯣꯚꯔ ꯑꯣꯏꯅ ꯈꯥꯟꯅ ꯖꯂꯥꯜꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯨꯅꯕ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯂꯥꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯣꯍꯁꯤꯟꯅ ꯂꯣꯏꯅ ꯇꯥꯍꯧꯈꯤ ꯖꯂꯥꯜꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯁꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯈꯤꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯕꯤꯌꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯂꯧꯅꯝ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯕꯤꯌꯥꯗ ꯊꯤꯅ ꯆꯩꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯔꯥꯕꯤꯌꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯁꯇꯔꯥꯁꯨ ꯂꯥꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯂꯥꯜ ꯑꯃꯁꯨꯡ ꯎꯁꯇꯔꯥ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯖꯂꯥꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯎꯁꯇꯔꯥ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯔꯥꯕꯤꯌꯥꯕꯨ ꯀꯟꯕꯤꯔꯝꯃꯤ ꯔꯥꯕꯤꯌꯥ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯎꯁꯇꯔꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯎꯁꯇꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯤ ꯒꯦꯡꯁꯇꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯍꯥꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯔꯥꯕꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯒꯦꯡꯁꯇꯔ ꯑꯣꯏꯕꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ISIꯒ ꯈꯨꯠꯁꯝꯅꯔꯗꯨꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯇꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇꯔꯥꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯟꯖꯥꯗꯨꯗ ꯃꯣꯍꯁꯤꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯕꯤꯌꯥꯕꯨ ꯐꯨꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯤꯌꯥꯁꯨ ꯃꯣꯍꯁꯤꯟꯅ ꯄꯨꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯣꯍꯁꯤꯟꯒꯤ ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯕꯤꯌꯥꯗꯤ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛ ꯃꯕꯨꯛꯁꯨ ꯀꯪꯂꯤꯕꯅꯤꯅ ꯏꯁꯨ ꯅꯧꯔꯤꯕꯅꯤꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯁꯇꯔꯥꯅ ꯃꯣꯍꯁꯤꯟ ꯍꯥꯠꯂꯤꯕꯁꯤ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯇꯟꯖꯥꯗꯨꯗ ꯔꯥꯕꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯂꯦꯕꯔ ꯄꯦꯟ ꯑꯗꯨ ꯍꯧꯔꯛꯏ ꯂꯦꯕꯔ ꯄꯦꯟ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯏ ꯇꯥꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤ ꯀꯥꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯩ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯕꯤꯌꯥꯅ ꯎꯁꯇꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯞꯁꯥ ꯑꯗꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯌꯨ ꯊꯝꯕ ꯖꯒꯥꯗꯨ ꯂꯩꯕꯅꯤ ꯁꯣ ꯑꯁꯤ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣ ꯑꯗꯨ ꯎꯁꯇꯔꯥꯗ ꯄꯤꯔꯝꯃꯤ
ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯂꯥꯜꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯇꯥꯈꯤ ꯎꯁꯇꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯞꯁꯥ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯥꯛꯈꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯃꯥꯅ ꯑꯞꯁꯥꯕꯨ ꯀꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯂꯥꯜꯒꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯈꯤ ꯖꯂꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯃ ꯇꯥꯔꯝꯕꯗꯨ ꯑꯞꯁꯥꯅ ꯈꯨꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯂꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯎꯁꯇꯔꯥꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯈꯣꯏꯅꯤ ꯄꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯡꯒꯩ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯂꯥꯜꯁꯨ ꯕꯨꯜ ꯐꯥꯏꯠꯇ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯑꯃ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯎꯁꯇꯔꯥꯒ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯗ ꯇꯥꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯍꯥꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯎꯁꯇꯔꯥ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯕꯤꯌꯥ ꯚꯥꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯗꯨꯒ ꯔꯥꯕꯤꯌꯥ ꯚꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯟꯗꯔꯀꯣꯚꯔ ꯑꯦꯖꯦꯟꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯝꯊꯣꯛꯈꯤ ꯃꯗꯨꯒꯤ ꯖꯂꯥꯜꯅ ꯔꯥꯕꯤꯌꯥꯕꯨ ꯖꯒꯥ ꯑꯃꯗ ꯀꯧꯊꯣꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯔꯥꯕꯤꯌꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯖꯂꯥꯜꯗ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯎꯁꯇꯔꯥꯁꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯃꯥꯏꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯂꯥꯜꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯏꯔꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯤꯌꯥꯕꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯂꯗꯨꯅ ꯎꯁꯇꯔꯥꯗ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯦꯟꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯂꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯎꯁꯇꯔꯥꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯎꯁꯇꯔꯥ ꯄꯨꯊꯣꯔꯛꯏ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯂꯥꯜꯁꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯅꯤ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯅꯤ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯖꯂꯥꯜꯅ ꯃꯍꯥꯛꯄꯨ ꯂꯥꯛꯆꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯁꯇꯔꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯖꯂꯥꯜꯗ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯎꯁꯇꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯟꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯂꯦꯜꯂꯝꯃꯤ ꯑꯁꯨꯝ ꯑꯦꯇꯦꯛ ꯇꯧꯕꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯂꯥꯜ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯞꯁꯥ ꯂꯥꯛꯈꯤ ꯑꯞꯁꯥ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯂꯥꯜꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯡ ꯑꯗꯨ ꯑꯞꯁꯥꯗ ꯄꯤꯈꯤ ꯑꯃꯁꯨꯡ ꯖꯂꯥꯜꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯖꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯁꯤꯟꯅꯈꯤꯕꯅꯤ ꯑꯞꯁꯥꯁꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯖꯂꯥꯜꯒꯤ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯊꯥꯡ ꯑꯗꯨꯅ ꯂꯦꯡꯂꯗꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯞꯁꯥꯅ ꯖꯂꯥꯜꯕꯨ ꯍꯥꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯑꯗꯨ ꯈꯨꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯑꯞꯁꯥꯁꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯎꯁꯇꯔꯥꯒ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯁꯩꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯏꯁꯩ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯈꯥꯟ ꯕꯥꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯎꯁꯇꯔꯥꯅ ꯂꯥꯛꯇꯨꯅ ꯈꯥꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯖꯂꯥꯜꯁꯨ ꯁꯤꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯈꯥꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ ꯖꯂꯥꯜꯒꯨꯝꯕ ꯐꯠꯇꯕ ꯃꯍꯤꯛ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯃꯗꯨ ꯂꯣꯏꯁꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯇꯥꯛꯂꯤꯕꯁꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯎꯁꯇꯔꯥ ꯍꯨꯁꯦꯟ ꯀꯧꯕ ꯃꯥꯐꯤꯌꯥꯒꯤ ꯒꯨꯟꯗꯥ ꯁꯥꯊꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯞꯁꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤꯅ ꯑꯁꯔꯞ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯎꯁꯇꯔꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯁꯄꯅꯥ ꯗꯤꯗꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯍꯟꯈꯤ ꯑꯗꯨꯒ ꯁꯄꯅꯥ ꯗꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯟꯗꯔꯋꯥꯔꯜꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯖꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯗꯥꯎꯗ ꯏꯕ꯭ꯔꯥꯍꯤꯝꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯃꯁꯤꯒꯗꯤ ꯃꯥꯟꯅꯗꯤ ꯈꯔꯗꯤ ꯈꯦꯠꯅꯩ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯨꯁꯦꯟ ꯎꯁꯇꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯁꯄꯅꯥ ꯗꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯒ ꯁꯄꯅꯥ ꯗꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯗꯥꯎꯗ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯥꯠꯅꯕꯁꯨ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯑꯔꯨꯟ ꯒꯥꯎꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯈꯤ ꯋꯥꯔꯤꯕꯨꯗꯤ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔꯕꯨꯗꯤ ꯃꯥꯟꯅꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯌꯥꯝꯅ ꯐꯖꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ